Senapati जिला दा हौजिक आइंग आशा ओन्नब मतम ओइराकले यनिंगथा लोइसिलकपगा लोइनना जिलासिदा अयुक नोंथिलगी मतमदा शाबा अदुगा अहिंगदना इंगबगी फिबम अमा मायुकनारी मरक असिदा कनबा नोंसिटका लोइनना नोंसु ngahak leitana chubana miyamgi punsida khudong chadaba kia hek mayoknari aing asha honglakpa asina ising watpagi khudong chadabaga punduna leinatina kia lakpa yabagi akibasu leiri phibam asida hakselgi oina di district health authority na akhannaba meeting changbiba tangai phade masiga loinana jilasigi miyamda maru oina district headquarters da thaknaba ising phanghannabagi thorangsu khudakta lokhatpham thoe Marakashida Jila Asida Clean Senapati River Campaign Hojik Shoot Leptena Chathari. Campaign Asida Senapati Turel Kongnung Shengdokpaga Loinana Miyamda Turel Lunnana Thambagi Maramda Bahap Tahanbagi Kongjangkia Tangkak Naina Leptena Chathari. Handaktasu campaign Ashigi Matangda Jilashigi Deputy Commissioner Amashong Autonomous District Council gi CEO Yauna Civil Society Organization Shinga Mifam Phamduna Kupna Khannakhre. Aing asha onarak pagi chairak asida Senapati jila phauduna chatliba Manipur gi khwaidigi maru oiba lambi oiriba Imphal Dimapur National Highway gi maramdagi mau phaugi sharuk asi ka henna phattaba phibam mayuknaduna lambi asida chatliba amadi lambi asigi nagetta tariba miyamda chauna khudong chadaba mayuknare ka henna uphul thokpa khaktanatana pothole yam henna leibana ngahak leitana accident thokpa gi khudong chadaba thingnare Mari lainaba kambuna shemjin shajin bi dabagi jila asigi driver sing amasung truck owner singna lambi asigi sharuk khara da pothole sing khara shemjin duna chatok chat sing nungainaba thabak paikhat khre amarom da tadubi town committee na shu tadubi area da national highway asigi sharuk athubada shemjin bi naba amuk hanna appeal tawraduna hairiba highway gi sharuk asida su accident kya thoktuna miyam gi punsida chauna awaba mayok na halle hairi Council of Higher Secondary Education Manipur Kosamna Lauba Higher Secondary Examination Lishing Anikun Mangada Senapati Jilagi Oina Pass Taubagi Chang Chada 87.53 Oiki Jilashigi Oina Punna Mahairoi Lishing Ama Cha Ahum Taramanga Purikha Thabada Lishing Ama Chama Yankai Mathoi Pass Tauki Madugi Manungda First Division da Chahum Hongputaramari Yauki Hojik Jila Asigi Maharoi Singh na Board of Secondary Education Manipur na Lauba Class 10 Parikha CBSE na Lauba Class 10 amasung 12 gi result khorongna ngaina duna leiri Mahushana Shana Khotnaba Yamna Pamjaba mi Yamna Leiba Senapati Jila da Makhal Makhagi Mashana Kia Leptena Panthokle Handakta Assam Rifles na Senapati District Olympic Association Manipur ga Khutsamna na Lebaki damak Thawai Kakraba Jilasi gi Thauna Pharaba Naga Regiment First Battalion gi Sipoy ke Ashuli Veer Chakra bu ikai khumnaba oina April 3 tagi taramathoi phawba Open Volleyball Tournament ama Mini Stadium Senapati da panthokhi Tournament adu nupa gi team tara amasung nupi gi team nipan na sharuk yakhi Amaromda Senapati District Wrestling Association Manipur na Shinduna Senapati AstroTurf Ground da April 14 dagi Manipur State Indigenous Open Wrestling Championship 2025 panthokre Championship asida tungan ba category marida wrestler Yankhai Nipal na sharuk yakhi Hojik jila asigi mahairoi singna makhoi gi tungi punshi semnabagi dama class 10 amasung 12 gi parikha result ngairingai shuba nomba kanba jila asigi lomi singsu makhoi gi lo u singu gi thabak haunaba kumgi nong kharongna ngainari climate change gi chaitheng phanglabasu hingdabadi yadabanina nong laglabasu laktrabasu kum amagi puthok chathokti puthok taba yadabnina achetpa asha amaga loinana ngaiba tabne